India lengakna Manipur yengliba miyeng asibu yaningdaba phongdoktuna miyoibagi hak khongawnabagi mayokta rally chatkre Manipur thugainaba honnariba sing masak khangdoktuna thengnaba mathau tai haina ndolwana phongdokre. December 10 International Human Rights Day ga mari lenana amukon tongan balup mangaga kusam naraga ngasi lamdam asida human right khongawnaba amadi terrorism gi thawong kya chathliba asigi mayokta protest rally chatkre rally asida tongan ba jati phurup kaya gi miyo lising kayana saruk yakibagolona lamdam asidagi apaspa lokthokadabani terroristina misam hatpa khatukta lepkadabani angang hatpa yaningde haiba kholaw kayasu lawki harum aduga mari lenana amukogi president nando luang hai centerna Manipur miyambu ikai kumnadrabadi iromdom lepsagi haibagi kholaw lawrpa soidre Bharat Sarkarna kaung phurup kayada oiroida wasak kaya saktuna ekoi masen khana hananaba Siloidabani International Human Rights Day ga mari lenana amukon MSF All Manipur Women's Voluntary Association Porei Lemron apunba Maira Paibi amazung kohor ga pun satkhiba rally adu ngasi ayu pung 10 rom tabdi Imphal gi thau ground gi khongsan ba hawru matung naga mapal Khwairman Kaithel Kangla Mamang North Eosin sing maphaw na chalo matung da Khomalpak Man Stadium gate talam thungpam oiki Khongjang aduda saruk yakiba singna aikhogi lengak aikhoina paigadabani apaspa lising ujapan yakhaigani pan muthalu Manipur muthatpa yaroi self determination is but right terrorist in misam hatpada kudakta lekpadabani haiba prekaching paibgolona kholaw kayasu lawki Pati hang aga sondol loi lai re hang re dengai ba mani sa kung na sala di kong puro Sakre ama tengari sapa Manipur lengakna Leikhidrabasingee imung manungda thabok pigani haina thajaba piramlaga thabokto onthok pikhidre haina Leikhidrabasingee imung manung singna pendaba phongdokre mamang chahigi me ahum dagi horakiba irang asina maram oiraga thawai thakraba athobu singi maphamda ningsing yumbi sing yungduna maikum hangdokpi thabok sing makha tana jadagigani lengaki maikadagi thokliba lan asida victim family singna akhanaba miyang changbiyo haina peace committee kanglaipak Manipur gi president Rajesh Maitaina appeal toruli Manipur gi tongan maphamdagi lakpa athobu singi imung manung lenana ngasi morang puksubung lekaida leiba hotel Gakjau Ikhaida October 19 da yumbi ama maikum hangdokra matung December 15 amsung 18 loinana lakliba 2015 gi January 3 amsung 15 da subapam kayada saba maikum hangdokna honari Akasoidagi sing chan bachatpada Leikhidraba athopa marigi ningsing yumbi lakliba December 18 Leikhidrabagi piroi nananaba hangdoklagani atop ningsing yumbi kaya amasu sem chaduna hangdokna honari masida paw phawna bangamhodaba amadi khangudaba athobusing imung manung singna leiriba peace committee ki Facebook page da Pau Pibir O Haina Phongdom aduda ningthukong bazaar ward number 2 dagi athoba amagi loine bina hai mahaki mapuroiba Manipur lenga ki veterinary lusangda thabok torambani lekai gi oiba bankar ngak gi mathau tawringe da Leikhidrabani Manipur lenga na thabok tawa miyuna lan yawu yade haiduna mapuroiba Leikhidraba matung lenga ki maikedi kariguma makal amatagi mateng amata imung manungda phangdana lairi mapuroibana torama thabok adu hanjinbinaba hairubada tabidana laire maram asin apikuma sasing matau karamna sanglaba punsi asi yoktuna laigedagi khanbada awaba mayoknare haina phungnoki irang asida mapuroiba Leikhidraba kumbi AC gi laingobidagi victim amana hai
ꯃꯄꯨꯔꯣꯏꯕ ꯑꯁꯤ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏꯒꯤ ꯃꯦ ꯀꯨꯟꯅꯤꯄꯥꯟꯗ ꯂꯩꯈꯤꯗꯕꯅꯤ ꯂꯩꯉꯥꯛꯅ ꯁꯦꯜ ꯈꯔ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯇꯨꯡ ꯀꯣꯏꯅ ꯁꯦꯟꯐꯝ ꯑꯗꯨꯅ ꯍꯤꯡꯕ ꯑꯣꯏꯊꯣꯛꯇꯦ ꯂꯨꯈ꯭ꯔꯥꯕꯤ ꯃꯅꯦꯝꯕꯣꯛ ꯑꯃꯗꯤ ꯅꯧꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯍꯧꯔꯤꯕ ꯃꯁꯥꯃꯛꯅ ꯍꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯃꯥꯡꯗ ꯊꯕꯛ ꯄꯤꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯝꯈꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯦ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛꯀꯤ ꯐꯤꯕꯝ ꯑꯁꯤꯗ ꯄꯤꯛꯂꯤꯕ ꯃꯆꯥꯁꯤꯡ ꯀꯔꯝꯅ ꯁꯦꯝꯒꯅꯤ ꯑꯃꯗꯤ ꯍꯤꯡꯕ ꯉꯝꯅꯕ ꯀꯔꯝꯅ ꯍꯣꯠꯅꯒꯗꯒꯦ ꯈꯟꯕꯗ ꯂꯥꯏꯃꯟ ꯑꯣꯏꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯀꯨꯝꯕꯤ ꯇꯦꯔꯥꯈꯣꯡꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯒꯤ ꯂꯣꯏꯅꯕꯤꯅ ꯍꯥꯏ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯗꯨꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕꯒꯤ ꯂꯩꯉꯥꯛꯅ ꯁꯦꯜ ꯈꯔ ꯄꯤꯔꯛꯈꯤꯕ ꯑꯗꯨꯅ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯑꯁꯤ ꯍꯤꯡꯕꯗ ꯌꯥꯒꯗꯕ ꯅꯠꯇꯦ ꯃꯆꯥꯁꯤꯡ ꯁꯦꯝꯕ ꯌꯥꯒꯗꯕ ꯅꯠꯇꯦ ꯑꯉꯥꯡ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯁꯦꯜꯒꯤ ꯃꯊꯧ ꯌꯥꯝꯅ ꯇꯥꯏ ꯂꯥꯏꯕꯛ ꯐꯕꯗꯒꯤ ETA ꯅꯣꯔꯠ ꯏꯁ ꯋꯨꯃꯦꯟꯁ ꯅꯦꯠꯋꯥꯔꯛꯅ ꯁꯤꯟꯕꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯀ꯭ꯂꯥꯁ 12 ꯐꯥꯎꯕ ꯃꯍꯩ ꯇꯝꯍꯟꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯇꯝꯍꯟꯕꯤꯔꯤ ꯃꯍꯥꯛ ꯃꯁꯥꯗꯤ ꯍꯥꯔꯠ ꯄꯦꯁꯦꯟ ꯑꯣꯏꯕꯒꯨꯝꯕ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕ ꯇꯥꯔꯕꯗꯤ ꯃꯆꯥꯁꯤꯡ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯕꯛ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯝꯂꯤꯕ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯅ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛ ꯔꯦꯁꯅꯤꯡ ꯑꯦꯖꯦꯟ ꯖꯣꯏꯟ ꯑꯦꯛꯁꯟ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯊꯝꯈꯤꯕ ꯋꯥꯐꯝꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯗꯤꯁꯦꯝꯕꯔ 9ꯒꯤ ꯑꯍꯤꯡ ꯅꯣꯡꯖꯥꯏꯗꯒꯤ ꯍꯧꯔꯒ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯗ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯃꯃꯥꯡꯗ JACꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯗꯨꯅ ꯑꯀꯛꯅꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯤꯡ ꯄꯤꯕꯤꯅꯕ ꯇꯛꯁꯤꯟꯈꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯤꯗꯅ ꯂꯥꯛꯄꯗꯒꯤ JACꯅ ꯀꯦꯞ NPDꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔꯁꯤꯡꯒꯤ ꯑꯣꯏꯕ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯕꯒ ꯂꯣꯏꯅꯅ ꯍꯥꯏꯋꯦ ꯑꯁꯤꯗ ꯃꯇꯝ ꯀꯛꯇꯅ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯕ ꯍꯧꯈꯤꯕꯅꯤ ꯀꯨꯝꯖꯥ 2019ꯗꯒꯤꯅ 2022 ꯐꯥꯎꯕ ꯀꯣꯚꯤꯗ ꯄꯦꯟꯗꯦꯃꯤꯛꯀꯤ ꯃꯅꯨꯡꯗ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯖꯦꯟꯁꯤꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤꯕꯨ ꯊꯥꯒꯠꯄꯒꯤ ꯃꯍꯨꯠꯇ ꯄꯣꯛꯇꯕ ꯑꯃꯒꯤ ꯃꯤꯠꯌꯦꯡꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯗꯤꯁꯦꯝꯕꯔ 9ꯒꯤ ꯑꯍꯤꯡ ꯅꯣꯡꯖꯥꯏꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯅ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯀꯟꯚꯤꯅꯔ ꯀꯦ ꯑꯇꯨꯡ ꯒꯥꯡꯃꯩꯅ ꯊꯥꯗꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯁꯛꯈꯪꯗꯕꯁꯤꯡꯅ ꯕꯣꯝ ꯊꯝꯂꯝꯂꯦ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 6 ꯇꯥꯕ ꯃꯇꯝꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯝꯕꯣꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯅꯃꯨꯟ ꯐꯨꯖꯤꯡ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯆꯥ ꯑꯊꯛ ꯁꯥꯕ ꯀꯪꯂꯥ ꯐꯨꯗ ꯄ꯭ꯔꯣꯗꯛꯁꯟꯒꯤ ꯒꯦꯠꯇ ꯁꯛꯈꯪꯗꯕꯁꯤꯡꯅ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯊꯝꯂꯝꯂꯦ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯪꯂꯥ ꯐꯨꯗ ꯄ꯭ꯔꯣꯗꯛꯁꯟꯒꯤ ꯒꯦꯠꯇ ꯁꯛꯈꯪꯗꯕꯁꯤꯡꯅ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯗꯨ ꯑꯏꯕ ꯆꯦ ꯑꯃꯗ ꯅꯜꯂꯒ ꯊꯝꯂꯝꯈꯤꯕꯅꯤ ꯆꯦ ꯑꯗꯨꯗ ꯑꯔꯣꯏꯕ ꯋꯥꯔꯅꯤꯡ ꯍꯥꯏꯅ ꯏꯔꯝꯈꯤ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯅ ꯏꯔꯝꯈꯤꯕꯇ ꯅꯠꯇꯅ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃꯁꯨ ꯏꯔꯝꯈꯤ ꯕꯣꯝ ꯑꯗꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯊꯝꯂꯝꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯁꯦꯜꯒꯤ ꯗꯤꯃꯥꯟꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤ ꯕꯣꯝ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯅꯝꯕꯣꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯧꯈꯠꯂꯕ ꯃꯇꯨꯡꯗ ꯗꯤꯐ꯭ꯌꯨꯁ ꯇꯧꯈ꯭ꯔꯦ